इमेस्टिवी में ताबी बसिंगबु नमाइथेम काजल देवीना खुरुमजरी हौजन उन्थलगी अबा पाव पीजरी मणिपुर चाही अमा हेलक्लबा इरांग असि पालिबा लेंगाक असिना लोइसिनबिदना लैरिबा असि लाइबक थिबनी इरांग असि लोइसिनबा होटनाबदा मणिपुर की मपी मपा ओरिबा सीएम बिरेंदा यूनिफाइड कमांड पीगदबनी मणिपुर मुथतपा यारोय सिक्योरिटी एडवाइजर अमदी जीजीपी लौथोउ कुकीजो टेररिस्ट सिंगना माइतै मिचमदा लांदारक्लिबसि खुदक्ता लेबहलु हाइबा खोलाव कयागा लोइनना मणिपुरदा लैरिबा स्कूल कॉलेज सिंगदगी मसिंग यामलबा महिरोय सिंगना चीफ मिनिस्टर बंगलोर अमदी गवर्नर गेट ममांगदा फमजिनदुना खोंजंग संसंख्रे खोंजंग अदुगा मरि लेनना महिरोय सिंगना फोंदोरकपदा मणिपुरदा थोकलिबा इरांग असिदा इंडिया लेंगाकना तुमिन्ना लैसिलिबा असि मखोयगी मरुमदा अरोनबा एजेंडा करी लेबगिनो ngasi satra singna haunaruba kawal lekena sansanlakliba khongjang asi mangda kaya ama changsangrei maduda pariba lengak amadi marilena bus singna tasan ushanadana lakli adubu ngasi changsanlakliba khongjang asida karigumba response amata pidaba tarabadi khongjang asi halloi masida lairiba state force amadi central force singna satra da onsinduna tear gas na chungba kaya kaptuna mahiroi sing asok apan yaurabadi madugi tikchak manipur gi chief minister na pugodabani haiki Haidi, Sinya, Billy, Waters in the Labor, student Kujima Kuzi, Nina Talana, Masada, Tension Labor, Stress Labor, Sina Manamoya, like Power Yanova, Amadi, exam the woman on the Su, Kuzi Kuri, Rasina, examples another one of the Vadagi, Sadagi Punsida, Kuzi Nomo, Sadagi Punsi, Yam Sauna, Kavale, Sina Manamoya, Sim, whenever Sim now Kuzi, my Unified Command, whenever Sim the Pika Matunda, Pika Matunda Santi, Puna Pusi, Sadagi Weba, Kumsan Nomagi, Tangalakani Highway, Miami Tamsari, the Yamadi, Central Government is a Tamsari, Mudina Nasibawa, Sadagi, Manipur, Pazaki, I shoot the wicked Hyperwase, Tamsari, Amadi, Away DGP, Aduka Security Advisor, where around the more designed upon we have received I am that again. The get of Japan, Adubo, Central Forcing now, I was on Tapir, Aduna, way of Jig, Manunda negotiation, Hayapa, Adu, Mahata, Target again, over a paper responsible to a responsible Pizza, Hanbelero. Cookie terrorist signal drone attack Taropagi Mayokta, Nasi Kaksing district headquarter da, Kaksing Masing Yamlaba, Mio Listing Kayana Saru Yaduna, Achoba Marsh Rally Amachakre, Kaksing CSO Singna Puna, Amato in a Kusamana Sinduna Pantokiba, Rally Adu, Kaksing Sumak Lakai Playground Dagi, Hauduna Kaksing Katel Amadi, Kaksing Police Station Fauduna Chatlavamatung, Kaksing Sumnang, Dipa Hall opposite Pariang Fauduna, Wadi Tarbamatung, Wadi Kunjapat Grounda, Miyamgi, Lamtung Pam Oiki. Ngasige wakai khongchat aduda kukim leten sing terrorist ni lautho Manipur lengak mikap thoklo kukim leten singi su khudakta lautho maitai gi khulngak pa sing fa ba yaroi unified command CM da sino maitai da landa ba khudakta lephalu drone bombing tawwa awang wa thakta yaning de Manipur gi micham miyam gi punsi amadi lanthum kalu lanjenari ba IDP sing masagi mayum da hanjan halu buffer zone sagat pa khudakta lephalu India lengak ki thawong yaning de mathau tawdaba central force sing Manipur dagi lautho kuki MLA singi form lautho state sponsor terrorism lab kadabani Manipur lengak mikha pondana thabak tawgadabani haina thaba banner amadi placard sing paibaga loinana khola oina sulauki ngasigi miyagi wakai khongchat aduga marilina all Kaksing clubs coordinating committee ge president KSS Dharmadas na phongdorakpada handa kuki terrorist singna micham miyam ge mathakta drone bombing amadi missile attack tawduna asiana aso apan kaya yahon khiba thawong adubu akanba yaning tawa phongdoktuna ngasigi rally asi pangthok chabani tha tara taru henjlaklaba irang asida miyoi kaya gi punsi mangkhre miyoi kaya na mayum mai kai thadoktuna lanjena duna ngasi phawba mayum da hanjunba ngamdana laiba Tungi asa mangsin laklaba kaya asi India lengak amadi Manipur lengak na karisu na chungdana aduma yengduna leiba asi akanba maungda kandem tawi India lengak kasu satnari haiduna kuki terrorist sing bungak tuna thamlaga Manipur yalhaumi oriba maitai singda landa hanbagi thawong asi yaningde Indian Constitution gi makhada state lengak amana tawba yaba lokhatpa yaba thaudang kaya leirabasu tuminna tawba ngamdaba power leitaba amagum leiba asi ekoi pende Manipur da kuki terrorist singna chatharakliba thawong sing asi India lengaka loktu naraga chatharakpa state sponsor terrorism gi thawong ni haina Kaksing miyamna lawi asigumba thawong asi khudakta lepiu athuba matamda Manipur gi apunbagi saktam ngaknaba amadi Manipur miyam gi punsi kannaba thabok pakhatpiu haiki.
पाइखट ngамdana tuminga mathau toba ngamdaba se ekoi yana pende asumlaba thokthong maya masigi khaluraga hojing manipur da chathariba tawriba thokthong maya mase ekoi ge india government na kuki terrorism asiga lockdown ekoi state sponsored terrorism amani haina ekoi leniba toxin maya makone lowi asumlaba Mong Zadaba, Tabo Mayamase, Yana Tuna Lebio, Lona, Manipur Apun Saktam, Nanaba, Manipur Prasasing Wanaba, Tabo Packet View Hibase, Nasigi, Elias Sigi Pandamni, Hibapamase, Yang from the Tanzari. Kukim Netensing na Kamtorakpa Nomay Maruna Pamadagi, Lekidraba, Paying, Umang Lekai Dagi, Ngangbam Surbalagi, Tawa Yao Draba Haksang. Ngasi aroiba mathau mangam pangthoknabagidamak rims moktagi mahaki poknafam lamdam phayengda purakre ningsingba yai tha sigi amada kukin meten singna drone bombing yauna afaba makhagi khuchu khulai sijinaduna landarakpada mapam lamdamda mama mapa unaba lakhiba ngangom surbala mahaki machanupiga loinana mapamda leiringe cherakta kukin meten singna kapthorakpa nongmai maruna kokta panbadagi leikhidabada natana mahaki machanupisu mafam aduda nongmai maruna panbadagi rimsta pukhalaba Ras Medicity Hospital da lekana duna lerakibani hari misi aduga marilina sem kiba JSC gi mihut ningthaujam popular na phongdorakpada Manipur da haukiba chahi gi me ahum dagi hauduna ngasi phawba kukim neten singna afaba makhal gi khuchu khulai yauna drone bombing forward sithaduna misi mina kaya thok hallaba phawba India lengak amadi Manipur lengak na thokliba irang asige waroishin ama purakpa ngamdaba haibasi laibak thibani Lan asi atuba matamda waroishin ama purakna bahotna biu loinana handak thokiba laibak thiba thodo aduda lekhidraba ichal surbalagi mishi asina lamdam masida leriba miyamda para ama tambiduna phayenge akoibada leriba khudong thiba mafam singda state force ki ahenba force thajinduna miyam ningthina ngak senba amadi khudong thiba yawa mafam singda ahenba cheksin thawang lakhatkani haibagi thajaba ama JSC ga Manipur lengaka ai bacharol ama launaraba matung ngasi surbalagi thawai yaudraba hakchang asi lobani haiki Adu oiba taragadi numittu da ambulance tu da yauriba misak singa je sophisticated weapons pairaga leiraga social media da thagaliba misak singje hauji phau pharabra phadragadi karigi phadrino just akoi gi law se tampak ta khakta chatnabra just law se akoi gi valley area da khakta chatnabra habdu government akoina question tawningi government if the government is fair enough then both Hilga Valley ani makta masigi operation chatharaga niyom chumna chathaba ain je chalairaga niyom chumna chalai biba aduga numittu da ureba footage singda chenaba mayam do kudak ta pharaga book tawrabra habdo koi government ta masigi pawkhum amadi home department na police department na pibam thokra haina khale aduna masi akoi gi khunlakpa singda khakta disturb tawba aduga atopada di kaimta tawba ngamdabagi thabak se masi tawbidana nabagi damakta su Manipur je chapmana ni yengbiraga ain je chapmana na chalai biu haina JC gi site gi thamjari Ingna chikna leijaramba Jiribam district asida koke terrorist singna landaraktuna mishi mina amadi lanjena duna ngasi phawba leiri su mongbung maitai khunda koke singna nongmai bom kaya kapsilaktuna landaraki maduda khungakpa singna handuna ngahak nongmai kapnaki aduga ngarang numidang pung mapalom taba adwaida Borobekra subdivision ge manung channa leiba Laikoibung Madhupur haiba khun aduda leiba Haubijam Sur Singh chahi humpu apopo lekhidraba Haismani Singh ge ingkholda bom ama pokhaiduna yumgi thongnauda akai atoi thokhanki adubu aso apandi yaukide hairi nakal amaromda juri tipaimuk lambi asigi buta khalda kuki terrorist sing thoraktuna lambida gari cheliba singda maitai yaubra haina check tawbadagi maitai sing jeti rota chatnatre haina thajaba yaba pau amana hairi Matam amada Ideal Club Kaksing Ward number 10 gi thabak thorum kayada achoba thodang loramba yengkhom tomchau singna haukiba September gi tang taruk irai numita manung matam chadana lekhidabada Ideal Club Ward number 10 gi Executive Committee na awaba phongdokre
Awaba phongdokpa aduda saruk yakibasingna lekhidrabagi thawaina mapugi lekolda ingna chukna lerunaba thawnijabaga loinana imung manunggi awabadasu saruk yarakli. Matang asida nunthilgi pau sanokjaba loisinjari mieng tabiribasingbu amukana khurumjari.